Bisnupur district ki Tronglaubi ki thaudokta madugi matung miyamna Tronglaubi maningda leiba CRPF ki D8 company ki camp ta thomjinduna thugaina bahonabada CRPF ki personnel singna nongmai kaptorokpada ngarang myu ani leikhidreba matung ngasi myu amaga nongna leikhidrei punna thaudok adu da leikhidaba myu surei ngasi nongna leikhidaba myu adu Bisnupur district ki kumbidagi wahengbam bobi sahi kumapan suraba myu ni hairi mahak ngarang rims Imphal da pukhalaga laikan aram matung ngasi leikhidaba ni hairi Mak ngasi ayuk pung apolam tarkom tamda lai kidabane mak king haksang hospital asigi miral sangda thamkhrai ngarang gi thodok adu da khoshawna ba miyam na thomjinduna kem manung da lai ba gari sing amadi atai polam sing mai thabada CRPF ki personnel sing na nongmai round kya amadi tear gas cell sing ka thorpadagi ngarang myu ani lai kidaba matung ngasi nongna myu ema lai kidabane thodok adu da myu kun hena asopan nangki mai kai khangdana CRPF ki personnel sing na nongmai round kya ka thorpadu da myu kun dagi hena asopan nangki Jadi ini lagi beberapa masih pergi dari hospital ini, era pergi lebar tiba thodok ama hype dari pergi tolong dia thuk itu thodok juga pergi miam nak kusau nak miam nak pergi siapa pergi kena pergi lelai na kisahnya pergi manang nak pergi bom lang sendiri ngang kita pergi thodok itu yang itu thodok kalau sendiri lu kita siapa nak katur pun baru nak pan pergi dem hospital anda lagi kena lagi miu ama ngasih ayuk kumapan tahu lagi kita miu itu kita miu di wahang bobi sahih kumapan hak sih pergi nomor di su nomor Saja kami ni juga maki pik di bawah macam ni macam lagi macam dah natna jadi lagi kita ini si pergi yang nawana menjawab dua hombak kui di bawah macam apa kata lagi di bawah apa kata ni ada tujuh mak lagi kita di hospital dah mak si kesenang ngarang mak kita pakai serukta mengenai baru nak paham lagi di hospital dah lagi kita lagi kita ada masih ngomong dah lagi tiba lagi ayuk tu lagi nak mengambil lagi kita masih di mata anda untuk kita kemarin kemarin video jurnalis SKTV di hospital. Bisnupur district ki Tronglaubi da ngarang angang ani hat ki ba thongbo All Manipur Muslim Organizations Coordinating Committee amokok na akan mong da kanem torukle lubasagi information amasung publicity secretary Khudak Khudak-Ki na khujek piduna thador ki basero lamada Tronglaubi awang nikai da bom kapselaktuna sahi nauri ba angang ani minungsi yauduna hat ki ba mandi yum kai sogon ki ba thawng ase lamdam masida hau ki ba sai khara sida kanglup masal gi marakta hingsa gi tamthiba Saiteng nangduna miyoi kya gi punsi pikhamna ki ba yum kai kya mang taktuna tangoi on ki ba miyoi lising kya leipam safam leitana masagi maram namda refugee oiduna loidena mahimashin seminon amadi nena taba kunai gi punsirol da khamteng na saiteng nangduna leiringai yamna khudong tinai oiba loidena iraipak lamdam kairak pa yabagi niknik lauraba ma tanpham asida santi oiba asa khajiktang mayol chongpa matam asida santi thugaina ba amadi Lebak thugaina ba India lenga ki amadi mapalgi saruk sinba manba thong amani santi hajelakpa yabagi phibam lakpaga hek kanglup ki oiba asawba lanjau thokna ba saruk sinba thong hek satharak lapasi handaki thodok asina ahan manate Manipur lenga ni yamna haksina lofam thoi Manipur lenga ki yamna akan ba khong thang center gi lenga ko khusam naraga packet kadabane lamdam masida leriba kanglup phuruk padimakki miyamna ambatoina thoroklaga asigumba Miyoi bukunage mayokta hingsa tauba santi thugaina bahona ba amadi Manipur thugaina bahona riba miyoi singasigi mayokta amatoina kongpam sena lemina se hairi Uki khulai paiba singni singnaba singna ngarang Bisnupur district ke Tronglaubi da bom kapselaktuna angang ani lehen kidaba amadi apopina tamthina asopana han kibabu Rashtriya Swayamsevak Sangha RSS Manipur prana pendaba phongdor lei RSS na phongdor khebagi matungina thodok adu da kuki khulai paiba singni singnaba singi bomge landa da karisu khangjadaba pikliba angangani leikidaba amadi apokpi mama busu son kibasi yamna tamthiba miyobigi lisani Manipur da santi lakna ba RSS Manipur prana miyam da apil tawbaga lena khoshawnar ba miyam na tongan mafam da kongjang sangsin meda leikidraba amadi asopa nanglaba imung manungge awaba da susaruk yari amaromda CPIM Manipur State Committee na su Tronglaubi thodok po akan mamong da yaninda ba phongdor le thodok adu da sena ba miyosing atuba matamda phaduna logi matung ina serak pi gadabane Manipur masung central lenga na state asida law and order ngak pangam da basi yamna sonba thabak tobangam da balengak oire haiba taksare special independent inquiry committee ma semduna thodok ase thijin gadabane haina su CPIM Manipur State Committee na lengak ta taksilak le